Hello friends, ma'am gidamagte halag anong video mo pro relax nga sige video si ko WhatsApp sige amna kana gada adum na ba ano update mga tang email da share taw zagay use taw bio adi ko WhatsApp si ko de number save lay taba kana gum isa amna call taw ko punna magto taw pag ngam da ba adu comment taw gana abdu punna magto email da share taw zagay kana gum bisi na so hangla amani adu man taw bi ya Abraham ni ko de number save lay tami sak na call sang halak tabi ya Abraham du nga sige video si tak sige video si lofok te ing bio yam kana gani ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯍꯧꯔꯁꯤꯀꯣ ꯑꯩꯈꯣꯏꯒꯤ ꯋꯥꯠꯁꯑꯦꯞꯀꯤ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯉꯥꯁꯤ ꯈꯪꯅꯩꯗꯃꯛꯇ ꯑꯗꯨꯒꯤꯗꯃꯛꯇ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯟꯅꯃꯛꯅ ꯏꯁꯥ ꯏꯁꯥꯒꯤ ꯋꯥꯠꯁꯑꯦꯞꯁꯦ ꯑꯣꯄꯟ ꯇꯧꯕꯤꯔꯣꯕ ꯑꯣꯄꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯁꯤꯗ ꯃꯦꯇꯥ ꯑꯦꯑꯥꯏꯒꯤ ꯑꯣꯞꯁꯟ ꯑꯅ ꯃꯌꯥꯝ ꯍꯥꯟꯅꯁꯨ ꯑꯗꯨꯝ ꯊꯣꯛꯄ ꯌꯥꯎꯔꯝꯒꯅꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯊꯣꯛꯏ ꯊꯣꯛꯇꯕ ꯏꯆꯤꯟ ꯏꯅꯥꯎ ꯌꯥꯎꯔꯤꯕ꯭ꯔꯥ ꯈꯪꯗꯦ ꯍꯧꯖꯤꯛꯇꯤ ꯑꯌꯥꯝꯕ ꯂꯣꯏ ꯊꯣꯛꯑꯝꯕꯅꯦꯕ ꯁꯤꯒꯤ ꯃꯦꯇꯥ ꯑꯦꯑꯥꯏ ꯍꯥꯏꯁꯤ ꯃꯌꯥꯝ ꯁꯤꯗ ꯑꯣꯞꯁꯟ ꯑꯃ ꯑꯣꯏꯁꯦ ꯑꯩꯅ ꯑꯦꯔꯣꯇꯁ ꯃꯌꯥꯝꯅ ꯆꯦꯛ ꯀ꯭ꯂꯤꯛ ꯇꯧꯔ ꯃꯇꯨꯡꯗ ꯁꯤꯗ ꯀꯩ ꯎꯕ ꯐꯪꯒꯦ ꯍꯥꯏꯗꯨ ꯃꯌꯥꯝ ꯌꯦꯡꯉꯨ ꯁꯤꯗ ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ ꯃꯉꯣꯟꯗ ꯏꯍꯟꯅꯤꯡꯕ ꯁꯦꯝꯍꯟꯅꯤꯡꯕ ꯐꯣꯇꯣ ꯏꯗꯤꯇꯤꯡ ꯑꯗꯨ ꯑꯗꯥ ꯄꯨꯝꯅꯃꯛꯇꯨ ꯁꯤꯗ ꯇꯧꯕ ꯌꯥꯔꯅꯦꯕ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯌꯥꯎꯔꯤꯕ ꯆꯥꯠ ꯖꯤꯄꯤꯇꯤ ꯁꯤ ꯃꯌꯥꯝ ꯁꯤꯗ ꯑꯩꯈꯣꯏꯅ ꯏꯍꯟꯕ ꯐꯣꯇꯣ ꯏꯗꯤꯇꯤꯡ ꯇꯧꯕ ꯐꯣꯇꯣ ꯁꯦꯝꯅꯤꯡꯕ ꯀꯩꯒꯨꯝꯕ ꯃꯦꯁꯦꯖ ꯏꯍꯟꯅꯤꯡꯕ ꯄꯨꯝꯅꯃꯛꯇꯣ ꯍꯧꯖꯤꯛꯇꯤ ꯋꯥꯠꯁꯑꯦꯞꯁꯦꯁꯨ ꯇꯧꯕ ꯌꯥꯔꯅꯦꯕ ꯃꯌꯥꯝ ꯆꯥꯠ ꯖꯤꯄꯤꯇꯤꯒꯤ ꯃꯍꯨꯠꯇ ꯋꯥꯠꯁꯑꯦꯞꯁꯦ ꯑꯗꯨꯝ ꯇ꯭ꯔꯥꯏ ꯇꯧꯕ ꯌꯥꯔꯅꯤ ꯀꯩꯒꯨꯝꯕ ꯅꯈꯣꯏꯅ ꯁꯤꯗ ꯆꯪꯉꯒꯅꯦ ꯁꯤꯗ ꯑꯗꯨꯝ ꯀꯩꯒꯨꯝꯕ ꯀꯣꯏꯁꯟ ꯑꯃ ꯇꯧꯅꯤꯡꯕꯁꯨ ꯑꯗꯨꯝ ꯀꯣꯏꯁꯟ ꯇꯧꯕ ꯌꯥꯒꯅꯤ ꯅꯠꯇꯦ ꯏꯃꯦꯖ ꯁꯦꯝꯍꯟꯅꯤꯡꯕ ꯑꯗꯨꯝ ꯁꯦꯝꯍꯟꯕ ꯌꯥꯒꯅꯤ ꯃꯌꯥꯝ ꯅꯠꯇ ꯐꯣꯇꯣ ꯏꯗꯤꯠ ꯇꯧꯅꯤꯡꯕ ꯑꯦꯑꯥꯏꯗꯒꯤ ꯑꯗꯨꯁꯨ ꯇꯧꯕ ꯌꯥꯒꯅꯤ ꯃꯌꯥꯝꯅ ꯁꯤꯗ ꯑꯩꯅ ꯁꯦꯝꯕꯒꯤ ꯌꯦꯡꯉꯨ ꯁꯤꯗ ꯑꯩꯈꯣꯏ ꯆꯥꯠ ꯖꯤꯄꯤꯇꯤꯗ ꯄ꯭ꯔꯣꯝ ꯑꯃ ꯑꯩꯅ ꯃꯉꯣꯟꯗ ꯄꯤꯔꯦ ꯑꯗꯨ ꯁꯤꯗ ꯃꯥꯅ ꯁꯨꯝꯅ ꯌꯨꯇ꯭ꯌꯨꯕ ꯁꯤꯀ꯭ꯔꯦꯠ ꯇ꯭ꯔꯤꯛ ꯑꯅ ꯁꯨꯝꯅ ꯁꯦꯝꯃꯛꯑꯦꯀꯣ ꯑꯗꯨ ꯀꯩꯒꯨꯝꯕ ꯑꯩꯅ ꯐꯣꯇꯣ ꯑꯃ ꯊꯥꯔꯒꯅꯤ ꯃꯌꯥꯝ ꯁꯤꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟꯁꯤ ꯔꯤꯃꯨꯚ ꯇꯧꯔꯛꯑꯣ ꯍꯥꯏ ꯃꯇꯝꯗꯁꯨ ꯇꯧꯔꯛꯀꯅꯤ ꯃꯌꯥꯝ ꯑꯗꯣ ꯍꯥꯏꯐꯦꯠꯇꯪ ꯁꯤꯗꯒꯤ ꯑꯩ ꯐꯣꯇꯣ ꯑꯃ ꯂꯧꯔꯒꯦꯕꯀꯣ ꯃꯌꯥꯝ ꯍꯥꯏꯐꯦꯠꯇꯪ ꯉꯥꯏꯕꯤꯌꯨ ꯉꯥꯏꯕ ꯑꯣꯏꯅ ꯚꯤꯗꯤꯑꯣꯁꯤ ꯂꯥꯏꯛ ꯇꯧꯕꯤꯗ꯭ꯔꯤꯕ ꯑꯣꯏꯔꯒꯗꯤ ꯄ꯭ꯂꯤꯖ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯀꯃꯦꯟꯁꯨ ꯑꯃꯇꯪ ꯇꯧꯕꯤꯔꯛꯑꯣ ꯃꯌꯥꯝ ꯁꯤꯗꯒꯤ ꯑꯩꯒꯤ ꯐꯣꯇꯣ ꯑꯃ ꯈꯟꯈꯤꯒꯦꯕ ꯃꯌꯥꯝ ꯑꯗꯨ ꯃꯌꯥꯝ ꯑꯩꯁꯤ ꯐꯣꯇꯣꯁꯦ ꯍꯧꯖꯤꯛ ꯁꯦꯂꯦꯛ ꯇꯧꯔꯒꯦ ꯑꯗꯨꯒ ꯁꯤꯒꯤ ꯑꯁꯛ ꯑꯕꯥꯎꯠ ꯗꯤꯁ ꯗ ꯏꯃꯦꯖ ꯍꯥꯏꯁꯤꯗ ꯑꯩ ꯁꯨꯝ ꯏꯔꯒꯦꯕꯀꯣ ꯑꯩ ꯁꯨꯃꯥꯏꯅ ꯏꯔꯒꯦ ꯔꯤꯃꯨꯚ ꯕꯦꯛꯒ꯭ꯔꯥꯎꯟ ꯗꯤꯁ ꯏꯃꯦꯖ ꯍꯥꯏꯅꯀꯣ ꯑꯗꯨꯒꯤ ꯌꯦꯡꯉꯁꯦꯕ ꯀꯩ ꯇꯧꯔꯛꯏ ꯇꯧꯔꯛꯇꯦ ꯑꯗꯨ ꯃꯌꯥꯝ ꯑꯗꯨ ꯑꯩꯁꯤ ꯃꯉꯣꯟꯗ ꯁꯦꯟ ꯇꯧꯔꯒꯦ ꯑꯗꯨ ꯌꯦꯡꯉꯁꯦꯕ ꯉꯥꯏꯍꯥꯛꯇꯪꯀꯣ ꯁꯤ ꯑꯩꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟꯁꯤ ꯃꯥ ꯔꯤꯃꯨꯚ ꯇꯧꯔꯛꯏ ꯇꯧꯔꯛꯇꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣꯕ ꯁꯨꯝꯕꯅ ꯌꯥꯝ ꯂꯥꯏꯅ ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ ꯐꯣꯇꯣꯗ ꯏꯗꯤꯠ ꯇꯧꯅꯤꯡꯕ ꯇꯥꯔꯒꯗꯤ ꯑꯗꯨꯁꯨ ꯇꯧꯕ ꯌꯥꯒꯅꯦꯕ ꯑꯦꯑꯥꯏꯗꯒꯤ ꯃꯌꯥꯝ ꯁꯤꯗ ꯀꯩꯒꯨꯝꯕ ꯈꯔ ꯑꯃꯗꯤ ꯔꯤꯃꯨꯚ ꯇꯧꯔꯛꯑꯦꯀꯣ ꯑꯗꯨ ꯈꯔ ꯁꯤꯗ ꯑꯩꯒꯤ ꯁꯤꯗ ꯏꯔꯝꯕ 2026 ꯀꯨꯝꯕꯗꯨꯗꯤ ꯔꯤꯃꯨꯚ ꯇꯧꯈ꯭ꯔꯦ ꯑꯇꯩꯗꯤ ꯀꯩꯁꯨ ꯔꯤꯃꯨꯚ ꯇꯧꯔꯛꯇꯦ ꯃꯥꯅ ꯑꯗꯨ ꯁꯤꯗ ꯑꯍꯥꯟꯕ ꯑꯩꯅ ꯁꯤꯗ ꯊꯥꯕ ꯃꯇꯝꯗꯗꯤ ꯌꯦꯡꯉꯨ ꯁꯤꯒꯤ ꯐꯣꯇꯣꯁꯤꯗ ꯁꯤꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟꯁꯤ ꯔꯤꯃꯨꯚ ꯇꯧꯔꯛꯑꯦꯀꯣ ꯁꯨꯝꯅ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯁꯨ ꯑꯦꯅꯤ ꯐꯣꯇꯣ ꯑꯃꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯔꯤꯃꯨꯚ ꯇꯧꯅꯤꯡꯕ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯏꯆꯤꯟꯅꯥꯎꯁꯤꯡꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯥꯟꯅꯒꯅꯤ ꯀꯩꯅꯣ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯩꯅ ꯍꯥꯏ ꯃꯇꯝꯗ ꯋꯥꯠꯁꯑꯦꯞꯁꯤꯗꯁꯨ WhatsApp AI ꯐꯤꯆꯔꯁꯗꯒꯤꯅꯤ ꯑꯩꯈꯣꯏꯒꯤ ꯆꯥꯠ ꯖꯤꯄꯤꯇꯤꯒꯨꯝꯅ ꯌꯨꯁ ꯇꯧꯕꯗꯣ ꯁꯤꯗꯁꯨ ꯌꯨꯁ ꯇꯧꯕ ꯌꯥꯔꯅꯤ ꯍꯥꯏꯕꯗꯨꯅꯤ ꯃꯌꯥꯝ ꯑꯍꯥꯟꯕ WhatsAppꯀꯤ ꯅ꯭ꯌꯨ ꯐꯤꯆꯔꯁ ꯃꯌꯥꯝ ꯑꯗꯨꯒ ꯑꯅꯤꯁꯨꯕꯁꯤ ꯑꯃ ꯈꯪꯃꯤꯟꯅꯁꯦ ꯑꯗꯨꯒꯤꯗꯃꯛꯇ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛꯅ ꯏꯁꯥ ꯏꯁꯥꯒꯤ WhatsAppꯁꯤꯗ ꯑꯣꯞꯁꯟ ꯑꯅꯧꯕ ꯑꯃ ꯑꯦꯗꯚꯥꯟꯁ ꯆꯥꯠ ꯄ꯭ꯔꯥꯏቬꯁꯤ ꯍꯥꯏꯁꯦ ꯍꯥꯟꯅꯁꯨ ꯍꯥꯏꯖꯈ꯭ꯔꯕꯅꯤ ꯑꯗꯨ ꯈꯪꯗꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯥꯟꯅꯒꯅꯤ ꯁꯤꯒꯤ ꯀꯥꯟꯅꯕꯁꯤ ꯀꯩꯅꯣ ꯍꯥꯏ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯆꯥꯔꯠꯁꯤ ꯑꯩꯈꯣꯏꯅ ꯁꯤꯗ ꯊꯥꯅꯔꯤꯕ ꯆꯥꯔꯠ ꯄꯨꯝꯅꯃꯛꯁꯤ ꯃꯌꯥꯝ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯑꯦꯅꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯒ ꯊꯥꯅꯔꯤꯕ ꯁꯤꯗ ꯆꯥꯔꯠ ꯍꯤꯁꯇ꯭ꯔꯤ ꯄꯨꯝꯅꯃꯛꯁꯤ ꯀꯅꯥꯒꯨꯝꯕꯅ ꯂꯣꯠꯅꯒ ꯍꯥꯏꯗꯤ ꯆꯥꯔꯠꯁꯤ ꯃꯉꯣꯟꯗ ꯁꯦꯟ ꯇꯧꯕ ꯌꯥꯏꯗꯅ ꯑꯦꯛꯁꯄꯣꯔꯠ ꯇꯧꯔꯒ ꯃꯌꯥꯝ ꯁꯤꯗ ꯆꯪꯉꯒ ꯁꯤꯒꯤ ꯃꯣꯔꯒ ꯑꯣꯞꯁꯟꯁꯤ ꯆꯪꯉꯒ ꯁꯤꯗ ꯌꯦꯡꯉꯣ ꯑꯦꯛꯁꯄꯣꯔꯠ ꯆꯥꯔꯠ ꯍꯥꯏꯁꯤ ꯃꯌꯥꯝ ꯁꯤꯗ ꯅꯝꯕ ꯃꯇꯝꯗ ꯃꯉꯣꯟꯗ ꯑꯗꯨꯝ ꯁꯦꯌꯔ ꯇꯧꯊꯣꯛꯑꯒ ꯃꯥꯅ ꯂꯣꯟꯅ ꯌꯦꯡꯕ ꯌꯥꯒꯅꯦꯕ ꯑꯗꯨ ꯁꯤ ꯕ꯭ꯂꯣꯛ ꯑꯣꯏꯒꯅꯦꯕ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯁꯦꯇꯤꯡꯁꯤ ꯑꯣꯟ ꯇꯧꯔ ꯊꯝꯕ ꯇꯥꯔꯒꯗꯤ ꯁꯤꯒꯤ ꯐꯤꯆꯔꯁꯤ ꯌꯨꯁ ꯇꯧꯕ ꯇꯥꯔꯒꯗꯤ ꯑꯗꯨꯒ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐꯣꯇꯣꯁ ꯚꯤꯗꯤꯑꯣꯁ ꯃꯁꯥꯅ ꯑꯣꯇꯣꯃꯦꯇꯤꯛ ꯗꯥꯎꯟꯂꯣꯗ ꯇꯧꯕꯗꯣ ꯑꯗꯨ ꯗꯤꯁꯦꯕꯜ ꯑꯣꯏꯈ꯭ꯔꯦꯅꯦ ꯃꯁꯥꯅ ꯑꯣꯇꯣꯃꯦꯇꯤꯛ ꯗꯥꯎꯟꯂꯣꯗ ꯇꯧꯔꯣꯏꯕ ꯑꯅꯤꯁꯨꯕꯁꯤ ꯃꯌꯥꯝ ꯁꯤꯅꯁꯨ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯇ꯭ꯔꯥ ꯄ꯭ꯔꯥꯏቬꯁꯤ ꯀꯟꯇ꯭ꯔꯣꯜ ꯐꯪꯉꯦꯕ ꯑꯩꯈꯣꯏꯗ ꯑꯗꯨ ꯀꯃꯥꯏꯅ ꯌꯨꯁ ꯇꯧꯒꯅꯤ ꯑꯗꯨꯒꯤꯗꯃꯛꯇ ꯁꯦ ꯀ꯭ꯂꯤꯛ ꯇꯧꯕꯤꯔꯣꯕ ꯁꯦ ꯀ꯭ꯂꯤꯛ ꯇꯧꯔ ꯃꯇꯨꯡꯗ ꯑꯦꯗꯚꯥꯟꯁ ꯆꯥꯠ ꯄ꯭ꯔꯥꯏቬꯁꯤ ꯁꯤꯗ ꯎꯔꯦꯀꯣ ꯃꯌꯥꯝ ꯁꯤꯒꯤ ꯇꯣꯒꯜꯁꯤ ꯃꯌꯥꯝꯒꯤ ꯑꯣꯐ ꯂꯩꯔꯝꯒꯅꯤ ꯁꯤ ꯑꯣꯟ ꯇꯧꯕꯤꯌꯨ ꯁꯤꯗꯁꯨ ꯑꯗꯨꯝ ꯌꯦꯡꯉꯨ ꯑꯣꯇꯣꯃꯦꯇꯤꯛ ꯑꯩꯈꯣꯏꯒꯤ ꯐꯣꯇꯣ ꯁꯤꯗ ꯗꯤꯚꯥꯏꯁꯇ ꯒꯦꯂꯔꯤꯗ ꯁꯦꯞ ꯑꯣꯏꯔꯔꯣꯏꯕ ꯁꯤ ꯑꯣꯟ ꯇꯧꯕ ꯇꯥꯔꯒꯗꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯦꯇꯥ ꯑꯦꯑꯥꯏꯅꯁꯨ ꯑꯩꯈꯣꯏꯒꯤ ꯐꯣꯇꯣꯁ ꯀꯩꯒꯨꯝꯕ ꯏꯃꯦꯖꯁꯤ ꯃꯣꯏꯅ ꯌꯨꯁꯁꯨ ꯇꯧꯕ ꯉꯝꯃꯔꯣꯏꯕ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯅ ꯁꯤ ꯑꯣꯟ ꯇꯧꯔ ꯊꯝꯕ ꯇꯥꯔꯦ ꯑꯗꯨꯒ ꯁꯤ ꯀꯥꯟ ꯑꯦꯛꯁꯄꯣꯔꯠ ꯗ ꯆꯥꯔꯠ ꯍꯥꯏꯁꯤꯁꯨ ꯎꯕꯤꯔꯝꯃꯅꯤ ꯌꯦꯡꯉꯨ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕꯗꯨ ꯃꯌꯥꯝ ꯀꯅꯥꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯆꯥꯔꯠ ꯍꯤꯁꯇ꯭ꯔꯤꯁꯤ ꯄꯥꯅꯤꯡꯕ ꯌꯦꯡꯅꯤꯡꯕ ꯇꯥꯔꯒꯗꯤ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯔꯒ ꯑꯗꯨ ꯇꯧꯕ ꯉꯝꯃꯔꯣꯏꯕ ꯃꯌꯥꯝꯅ ꯁꯤꯒꯤ ꯇꯣꯒꯜꯁꯤ ꯑꯣꯟ ꯇꯧꯔ ꯊꯝꯕ ꯇꯥꯔꯒꯗꯤ ꯁꯤꯁꯨ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯥꯟꯅꯒꯅꯤ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ ꯑꯅꯤꯁꯨꯕꯁꯤ ꯃꯌꯥꯝ ꯑꯗꯨꯗꯤ ꯑꯍꯨꯝꯁꯨꯕꯁꯤ ꯑꯃ ꯈꯪꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯀꯣ ꯑꯗꯣ ꯑꯍꯨꯝꯁꯨꯕꯁꯤꯁꯨ ꯌꯥꯝ ꯀꯥꯟꯅꯒꯅꯤ ꯑꯩꯈꯣꯏ WhatsAppꯁꯨ ꯑꯣꯄꯟ ꯇꯧꯕꯤꯔꯣ ꯑꯗꯨ ꯑꯩꯈꯣꯏꯅ WhatsAppꯁꯤ ꯁ꯭ꯇꯦꯇꯁ ꯊꯝꯅꯤꯡꯕ ꯇꯥꯔꯒꯗꯤ ꯁꯤ ꯁ꯭ꯇꯦꯇꯁ ꯊꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯁꯣꯡꯒꯤ ꯑꯣꯞꯁꯟ ꯑꯃꯁꯨ ꯃꯌꯥꯝꯅ ꯎꯕꯤꯔꯝꯒꯅꯤ ꯁꯤ ꯑꯅꯧꯕꯁꯨ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯗꯁꯨ ꯎꯕ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨ ꯁꯤꯗ ꯃ꯭ꯌꯨꯖꯤꯛꯀꯤ ꯑꯣꯞꯁꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯇ꯭ꯔꯦꯟꯗꯤꯡ ꯑꯣꯏꯕ ꯁꯣꯡ ꯄꯨꯝꯅꯃꯛꯇꯨ ꯁꯤꯗ ꯏꯁꯩ ꯄꯨꯝꯅꯃꯛꯇꯨ ꯁꯤꯗ ꯎ ꯐꯪꯒꯅꯤ ꯑꯣꯏꯅ ꯁꯔꯆ ꯇꯧꯅꯤꯡꯉꯦ ꯁꯤꯗ ꯇꯧꯕꯤꯔꯣ
ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ ꯁ꯭ꯇꯦꯇꯁꯁꯦ ꯁꯣꯡ ꯊꯝꯅꯤꯡꯕ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯑꯗꯨꯁꯨ ꯁꯣꯡꯗꯨ ꯊꯝꯕ ꯌꯥꯔꯅꯦꯕ ꯃꯌꯥꯝ ꯀꯣ ꯁꯤ ꯁꯨꯃꯥꯏꯅ ꯀ꯭ꯂꯤꯛ ꯇꯧꯕꯤꯔꯣ ꯑꯗꯨ ꯁꯤꯗ ꯑꯗꯨꯝ ꯁꯣꯡꯁꯤꯗ ꯊꯝꯕ ꯌꯥꯔꯅꯤ ꯑꯗꯨ ꯁꯤꯒꯤ ꯁꯣꯡꯁꯤꯗ ꯀꯩꯒꯨꯝꯕ ꯅꯈꯣꯏꯒꯤ ꯅꯁꯥꯒꯤ ꯏꯃꯦꯖ ꯑꯃ ꯍꯥꯞꯅꯤꯡꯕ ꯇꯥꯔꯒꯗꯤ ꯁꯤ ꯀ꯭ꯂꯤꯛ ꯇꯧꯕꯤꯔꯣ ꯑꯗꯨ ꯁꯤ ꯐꯣꯇꯣꯁꯦ ꯀ꯭ꯂꯤꯛ ꯇꯧꯕꯤꯔꯣ ꯑꯗꯨ ꯁꯨꯃꯥꯏꯅ ꯅꯈꯣꯏꯒꯤ ꯏꯃꯦꯖꯇꯨ ꯁꯦꯂꯦꯛ ꯇꯧꯕꯤꯔꯣ ꯑꯗꯨ ꯁꯤ ꯏꯃꯦꯖꯁꯦ ꯀ꯭ꯂꯤꯛ ꯇꯧꯔ ꯅꯈꯣꯏꯅ ꯁꯦꯝꯅꯤꯡꯕ ꯃꯑꯣꯡꯗ ꯑꯗꯨꯝ ꯁꯦꯝꯕ ꯌꯥꯒꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒꯅꯦ ꯅꯣꯏꯅ ꯁꯨꯃꯥꯏꯅ ꯊꯝꯕꯤꯌꯨꯕ ꯁꯤ ꯆꯥꯎꯍꯟꯅꯤꯡꯉꯦ ꯅꯈꯨꯠꯇꯨꯅ ꯁꯨꯃꯥꯏꯅ ꯖꯨꯝ ꯇꯧꯔꯣ ꯑꯗꯨ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯁ꯭ꯇꯦꯇꯁꯇ ꯊꯝꯕ ꯌꯥꯔꯅꯦꯕ ꯁꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯁꯤꯃꯁꯨ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯌꯥꯝ ꯀꯥꯟꯅꯒꯅꯤ ꯑꯩꯈꯣꯏꯅ ꯁ꯭ꯇꯦꯇꯁꯇ ꯁꯣꯡ ꯊꯝꯅꯤꯡꯕ ꯇꯥꯔꯒꯗꯤ ꯗꯥꯏꯔꯦꯛ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯋꯥꯠꯁꯑꯦꯞꯇꯒꯤ ꯁꯣꯡ ꯍꯧꯖꯤꯛ ꯐꯪꯂꯕꯅꯤ ꯁꯤ ꯑꯃ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣꯗꯁꯨ ꯁꯣꯡ ꯊꯝꯕ ꯌꯥꯔꯅꯦꯕ 60 ꯁꯦꯀꯦꯟ ꯃꯨꯛꯀꯤ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣ ꯑꯃ ꯁꯤꯗꯒꯤ ꯁ꯭ꯇꯦꯇꯁꯁꯤꯗꯒꯤ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯩꯈꯣꯏꯅ ꯑꯩ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯞꯂꯣꯗ ꯇꯧꯔꯒꯦꯕꯀꯣ ꯑꯗꯨ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯣꯡꯁꯤ ꯃꯨꯠ ꯊꯝꯖꯤꯜꯂꯒ ꯑꯩꯈꯣꯏꯅ ꯁꯤꯗꯒꯤ ꯑꯗꯨꯝ ꯁꯣꯡ ꯑꯃ ꯑꯩꯈꯣꯏꯅ ꯍꯥꯞꯅꯤꯡꯕ ꯇꯥꯔꯒꯁꯨ ꯚꯤꯗꯤꯑꯣꯁꯤꯗ ꯑꯗꯨꯝ ꯁꯣꯡ ꯍꯥꯞꯄ ꯌꯥꯔꯅꯦꯕ 60 ꯁꯦꯀꯦꯟ ꯃꯨꯛꯀꯤ ꯁꯤ ꯑꯃꯁꯨ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇ ꯀꯥꯟꯅꯒꯗ꯭ꯔꯥ ꯈꯜꯂꯤ ꯑꯍꯨꯝꯁꯨꯕꯁꯤ ꯑꯗꯨꯗꯤ ꯃꯔꯤ ꯁꯨꯕꯁꯦ ꯑꯃ ꯈꯪꯃꯤꯟꯅꯁꯤ ꯑꯗꯨꯒꯤꯗꯃꯛꯇ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛꯅ ꯋꯥꯠꯁꯑꯦꯞꯁꯨ ꯑꯣꯄꯟ ꯇꯧꯕꯤꯔꯣ ꯋꯥꯠꯁꯑꯦꯞꯁꯤꯗ ꯑꯩꯉꯣꯟꯗ ꯁꯤ ꯀꯅꯥꯒꯨꯝꯕꯅ ꯃꯦꯁꯦꯖ ꯑꯃ ꯊꯥꯔꯛꯑꯦꯕ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜꯒꯤ ꯑꯣꯏꯅ ꯁꯤꯒꯤ ꯃꯦꯁꯦꯖꯁꯤ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯁꯤꯒꯤ ꯂꯣꯟꯁꯤ ꯏꯪꯂꯤꯁꯅꯦꯕꯀꯣ ꯑꯗꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯂꯣꯟꯗꯤ ꯌꯥꯎꯗ꯭ꯔꯦ ꯑꯇꯣꯞꯄ ꯂꯣꯟꯗ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯅ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯅꯤꯡꯕ ꯇꯥꯔꯒꯗꯤ ꯁꯨꯝꯅꯇꯪꯒꯤꯁꯦ ꯀ꯭ꯂꯤꯛ ꯇꯧꯕꯤꯔꯣ ꯑꯗꯨ ꯁꯤ ꯊ꯭ꯔꯤ ꯗꯣꯠꯁꯦ ꯀ꯭ꯂꯤꯛ ꯇꯧꯕꯤꯔꯣ ꯑꯗꯨ ꯁꯤꯗ ꯑꯩ ꯌꯦꯡꯍꯟꯒꯦꯕ ꯑꯍꯥꯟꯕ ꯁꯨꯃꯥꯏꯅ ꯀ꯭ꯂꯤꯛ ꯇꯧꯕꯤꯔꯣ ꯑꯗꯨ ꯁꯤ ꯊ꯭ꯔꯤ ꯗꯣꯠꯁꯦ ꯀ꯭ꯂꯤꯛ ꯇꯧꯕꯤꯔꯣ ꯑꯗꯨ ꯁꯤ ꯇ꯭ꯔꯥꯟꯁꯂꯦꯠꯀꯤ ꯑꯣꯞꯁꯟ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨ ꯁꯤꯗ ꯆꯨꯁꯁꯦ ꯀ꯭ꯂꯤꯛ ꯇꯧꯕꯤꯔꯣ ꯑꯗꯨ ꯂꯦꯡꯒ꯭ꯋꯦꯖꯁꯤꯗ ꯑꯄꯥꯝꯕ ꯂꯦꯡꯒ꯭ꯋꯦꯖ ꯈꯔ ꯐꯪꯒꯅꯤ ꯑꯗꯣ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩ ꯍꯤꯟꯗꯤꯁꯦ ꯊꯝꯃꯒꯦꯕꯀꯣ ꯑꯗꯨ ꯁꯤ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯔꯒꯦ ꯑꯗꯨꯒ ꯁꯤꯒꯤꯁꯤꯁꯨ ꯑꯣꯟ ꯇꯧꯕꯤꯌꯣ ꯑꯗꯨ ꯁꯤ ꯇ꯭ꯔꯥꯟꯁꯂꯦꯠ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯍꯟꯕꯤꯌꯣꯕ ꯑꯗꯨ ꯁꯤꯗ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯔꯛꯀꯅꯦꯕ ꯃꯌꯥꯝꯅ ꯁꯤꯃꯁꯨ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯌꯥꯝ ꯀꯥꯟꯅꯒꯅꯤ ꯑꯩꯈꯣꯏꯅ ꯂꯣꯟ ꯑꯃꯗꯒꯤ ꯂꯣꯟ ꯑꯃꯗ ꯋꯥꯠꯁꯑꯦꯞꯁꯤꯗ ꯀꯩꯒꯨꯝꯕ ꯃꯦꯁꯦꯖꯁꯨ ꯑꯩꯈꯣꯏꯅ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯍꯟꯅꯤꯡꯕ ꯇꯥꯔꯒꯗꯤ ꯁꯤ ꯑꯃꯁꯨ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯣ ꯌꯥꯝ ꯀꯥꯟꯅꯒꯅꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇ ꯃꯔꯤ ꯁꯨꯕꯁꯤ ꯑꯗꯨꯒ ꯃꯉꯥ ꯁꯨꯕꯁꯤꯁꯨ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯒꯅꯤ ꯑꯩꯈꯣꯏꯅ ꯆꯥꯠ ꯖꯤꯄꯤꯇꯤꯁꯤꯗ ꯑꯩꯈꯣꯏꯅ ꯐꯣꯇꯣꯁ ꯚꯤꯗꯤꯑꯣꯁ ꯏꯗꯤꯠ ꯇꯧꯍꯟꯕꯗꯣ ꯕꯦꯛꯒ꯭ꯔꯥꯎꯟ ꯔꯤꯃꯨꯚ ꯇꯧꯍꯟꯅꯤꯡꯕ ꯅꯠꯇ꯭ꯔꯒ ꯑꯣꯕꯖꯦꯛ ꯔꯤꯃꯨꯚ ꯑꯩꯈꯣꯏꯒꯤ ꯐꯣꯇꯣꯗ ꯄꯥꯝꯗꯕ ꯀꯩꯒꯨꯝꯕ ꯌꯥꯎꯕ ꯑꯗꯨꯒ ꯁ꯭ꯇꯦꯇꯁ ꯐꯣꯇꯣ ꯑꯥꯏꯗꯒꯤ ꯑꯩꯈꯣꯏꯅ ꯁꯦꯝꯅꯤꯡꯕ ꯇꯥꯔꯒꯗꯤ ꯑꯗꯨ ꯁꯦꯝꯕ ꯌꯥꯒꯅꯦꯕ ꯑꯗꯨꯒꯤꯗꯃꯛꯇ ꯋꯥꯠꯁꯑꯦꯞꯁꯨ ꯑꯣꯄꯟ ꯇꯧꯕꯤꯔꯣ ꯑꯗꯣ ꯑꯞꯗꯦꯠꯁꯦ ꯀ꯭ꯂꯤꯛ ꯇꯧꯕꯤꯔꯣ ꯑꯗꯨ ꯁꯤ ꯑꯦड ꯁ꯭ꯇꯦꯇꯁꯁꯦ ꯀ꯭ꯂꯤꯛ ꯇꯧꯕꯤꯔꯣ ꯁꯤꯗ ꯑꯣꯞꯁꯟꯁꯦ ꯌꯥꯎꯔꯝꯒꯅꯤ ꯑꯥꯏ ꯏꯃꯦꯖ ꯃꯌꯥꯝ ꯌꯦꯡꯉꯣ ꯁꯤꯗꯒꯤ ꯅꯈꯣꯏꯅ ꯑꯄꯥꯝꯕ ꯁꯤꯒꯤ ꯁꯤꯟꯁꯤ ꯐꯣꯇꯣꯁ ꯑꯃ ꯀ꯭ꯂꯤꯛ ꯇꯧꯔ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜꯒꯤ ꯑꯣꯏꯅ ꯁꯤꯒꯤ ꯀ꯭ꯂꯤꯛ ꯇꯧꯔꯒꯦ ꯃꯌꯥꯝ ꯀꯣ ꯑꯗꯨ ꯁꯤ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣꯗ ꯑꯦꯅꯤꯃꯦꯠ ꯍꯥꯞꯅꯤꯡꯕ ꯇꯥꯔꯒꯗꯤ ꯚꯤꯗꯤꯑꯣꯒꯤ ꯃꯑꯣꯡꯗ ꯁꯦꯝꯅꯤꯡꯕ ꯇꯥꯔꯒꯗꯤ ꯀꯃꯦꯟ ꯇꯧꯒꯅꯤ ꯍꯥꯏꯕꯗꯨ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯕꯤꯌꯨ ꯁꯤ ꯍꯧꯖꯤꯛ ꯂꯣꯗꯤꯡ ꯇꯧꯔꯤꯀꯣ ꯁꯨꯝꯕ ꯐꯣꯇꯣ ꯈꯔ ꯁꯦꯝꯃ ꯄꯤꯔꯛꯑꯦ ꯁꯤꯗꯒꯤ ꯅꯈꯣꯏ ꯑꯄꯥꯝꯕ ꯐꯣꯇꯣ ꯑꯃ ꯁꯦꯂꯦꯛ ꯇꯧꯕꯤꯔꯣꯕ ꯑꯩ ꯁꯤ ꯑꯣꯏꯅ ꯇꯧꯔꯒꯦ ꯑꯗꯨꯒ ꯃꯦꯛ ꯆꯦꯟꯖ ꯍꯥꯏꯁꯦ ꯀ꯭ꯂꯤꯛ ꯇꯧꯔꯒꯦ ꯃꯌꯥꯝ ꯁꯤ ꯀ꯭ꯂꯤꯛ ꯇꯧꯔ ꯃꯇꯨꯡꯗ ꯏꯗꯤꯠ ꯇꯧꯅꯤꯡꯕ ꯇꯥꯔꯒꯅ ꯁꯤ ꯏꯗꯤꯠꯁꯦ ꯀ꯭ꯂꯤꯛ ꯇꯧꯕꯤꯔꯣ ꯅꯈꯣꯏꯅ ꯁꯤꯗ ꯋꯥꯍꯩ ꯈꯔ ꯍꯥꯞꯅꯤꯡꯕ ꯇꯥꯔꯒꯗꯤ ꯍꯥꯞꯄꯤꯔꯣ ꯇꯧꯔꯣꯏ ꯍꯥꯏꯔꯒꯅ ꯁꯨꯃꯥꯏꯅ ꯂꯥꯛꯄꯤꯔꯣ ꯑꯗꯨ ꯁꯤ ꯑꯦꯅꯤꯃꯦꯠ ꯍꯥꯏꯁꯦ ꯀ꯭ꯂꯤꯛ ꯇꯧꯕꯤꯔꯣꯕ ꯁꯦ ꯀ꯭ꯂꯤꯛ ꯇꯧꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯁꯤꯒꯤꯁꯤ ꯚꯤꯗꯤꯑꯣꯒꯤ ꯃꯑꯣꯡꯗ ꯁꯦꯝꯍꯟꯗꯣꯏꯅꯦꯕ ꯃꯌꯥꯝ ꯍꯥꯏꯐꯦꯠꯇꯪ ꯉꯥꯏꯕꯤꯌꯣ ꯉꯥꯏꯕ ꯑꯣꯏꯅ ꯚꯤꯗꯤꯑꯣꯁꯤ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯀꯃꯦꯟꯁꯨ ꯑꯃꯇꯪ ꯇꯧꯕꯤꯔꯨ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯥꯟꯅꯒꯅꯤ ꯑꯗꯨꯒ ꯂꯥꯁꯇ ꯑꯩꯅ ꯍꯥꯏꯈꯤꯕꯗꯨ ꯑꯩꯈꯣꯏꯒꯤ ꯑꯟꯅꯣꯟ ꯁꯦꯞ ꯂꯩꯇꯕ ꯅꯝꯕꯔꯗ ꯀꯣꯜ ꯇꯧꯔꯛꯄꯗꯨ ꯆꯪꯍꯟꯅꯉꯥꯏꯗꯃꯛꯇ ꯀꯃꯦꯟ ꯇꯧꯒꯅꯤ ꯍꯥꯏꯕꯗꯣ ꯍꯥꯏꯐꯦꯠꯇꯪ ꯈꯪꯃꯤꯟꯅꯈꯤꯁꯤ ꯂꯣꯏꯐꯥꯎ ꯌꯦꯡꯕꯤꯈꯣ ꯑꯗꯨ ꯁꯨꯃꯥꯏꯅ ꯚꯤꯗꯤꯑꯣꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤꯃꯦꯠ ꯇꯧꯔꯛꯑꯦꯀꯣ ꯑꯗꯨ ꯁꯤ ꯑꯩꯈꯣꯏꯅ ꯁ꯭ꯇꯦꯇꯁ ꯊꯝꯅꯤꯡꯕ ꯇꯥꯔꯦ ꯁꯦ ꯀ꯭ꯂꯤꯛ ꯇꯧꯕꯤꯔꯣ ꯑꯗꯣ ꯍꯧꯖꯤꯛ ꯁ꯭ꯇꯦꯇꯁꯇ ꯊꯝꯈ꯭ꯔꯦꯕ ꯃꯌꯥꯝ ꯀꯣ ꯑꯗꯨ ꯁꯤ ꯑꯩ ꯍꯧꯖꯤꯛꯀꯤꯗꯤ ꯗꯤꯂꯤꯠ ꯇꯧꯈ꯭ꯔꯒꯦ ꯁꯤ ꯊꯝꯈ꯭ꯔꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯤ ꯌꯨꯁ ꯇꯧꯕꯤꯌꯣꯕ ꯋꯥꯠꯁꯑꯦꯞꯁꯤꯗ ꯑꯗꯨꯝ ꯍꯧꯖꯤꯛꯇꯤ ꯑꯥꯏꯗꯒꯤ ꯑꯗꯨꯝ ꯐꯣꯇꯣꯁ ꯚꯤꯗꯤꯑꯣꯁ ꯅꯈꯣꯏꯅ ꯁꯦꯝꯅꯤꯡꯕ ꯊꯝꯅꯤꯡꯕ ꯄꯨꯝꯅꯃꯛꯇꯨ ꯁꯤꯗ ꯊꯝꯕ ꯌꯥꯔꯅꯤ ꯑꯗꯨꯝ ꯁꯦꯝꯍꯜꯂꯒ ꯁꯤꯗ ꯑꯗꯨꯝ ꯎꯔ ꯅꯈꯣꯏꯅ ꯏꯅꯤꯡꯕ ꯇꯥꯔꯒ ꯅꯣꯏ ꯑꯄꯥꯝꯕꯗꯨ ꯁꯤꯗ ꯑꯗꯨꯝ ꯏꯔꯣ ꯃꯥꯅ ꯑꯗꯨꯝ ꯁꯦꯝꯃ ꯄꯤꯔꯛꯀꯅꯤ ꯁꯤꯅꯤ ꯃꯌꯥꯝ ꯃꯉꯥ ꯁꯨꯕꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯇꯔꯨꯛ ꯁꯨꯕꯗ ꯑꯃ ꯈꯪꯃꯤꯟꯅꯔꯁꯤ ꯑꯩꯈꯣꯏꯒꯤ ꯋꯥꯠꯁꯑꯦꯞꯁꯦ ꯑꯟꯅꯣꯟ ꯅꯝꯕꯔ ꯍꯥꯏꯗꯤ ꯁꯦꯞ ꯂꯩꯇꯕ ꯅꯝꯕꯔ ꯄꯨꯝꯅꯃꯛ ꯇꯧꯔꯛꯄ ꯉꯝꯗꯅ ꯀꯃꯦꯟ ꯇꯧꯒꯅꯤ ꯍꯥꯏꯕꯗꯨ ꯋꯥꯠꯁꯑꯦꯞꯁꯨ ꯑꯣꯄꯟ ꯇꯧꯕꯤꯔꯣ ꯊ꯭ꯔꯤ ꯗꯣꯠꯁꯦ ꯀ꯭ꯂꯤꯛ ꯇꯧꯕꯤꯔꯣ ꯁꯦꯇꯤꯡꯁꯦ ꯆꯪꯕꯤꯔꯣ ꯑꯗꯨꯒ ꯄ꯭ꯔꯥꯏꯚꯦꯁꯤꯁꯦ ꯂꯥꯛꯄꯤꯔꯣꯕ ꯁꯤꯗ ꯑꯣꯞꯁꯟ ꯃꯌꯥꯝ ꯎꯕꯤꯔꯝꯒꯅꯤ ꯃꯌꯥꯝ ꯌꯦꯡꯉꯨ ꯁꯤꯗ ꯑꯗꯨ ꯁꯤꯗ ꯑꯦꯗꯚꯥꯟꯁꯇ ꯀ꯭ꯂꯤꯛ ꯇꯧꯕꯤꯔꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯦ ꯀ꯭ꯂꯤꯛ ꯇꯧꯕꯤꯔꯣ ꯑꯗꯨ ꯁꯤꯗ ꯌꯦꯡꯉꯨ ꯕ꯭ꯂꯣꯛ ꯑꯟꯅꯣꯟ ꯑꯦꯀꯥꯎꯟ ꯃꯦꯁꯦꯖ ꯍꯥꯏꯁꯤ ꯑꯩꯈꯣꯏꯗ ꯑꯟꯅꯣꯟ ꯅꯝꯕꯔꯗꯒꯤ ꯑꯦꯀꯥꯎꯟꯗꯒꯤ ꯃꯦꯁꯦꯖ ꯂꯥꯛꯄ ꯄꯨꯝꯅꯃꯛꯇꯨ ꯕ꯭ꯂꯣꯛ ꯑꯣꯏꯍꯟꯅꯤꯡꯕ ꯇꯥꯔꯒꯗꯤ ꯁꯤꯒꯤ ꯇꯣꯒꯜꯁꯤ ꯑꯣꯟ ꯇꯧꯕꯤꯔꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯋꯥꯠꯁꯑꯦꯞꯁꯤꯗ ꯑꯥꯏ ꯄꯤ ꯑꯦꯗ꯭ꯔꯦꯁꯁꯤ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯁꯥꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯑꯥꯏ ꯄꯤ ꯑꯦꯗ꯭ꯔꯦꯁꯁꯤ ꯇ꯭ꯔꯦꯛ ꯇꯧꯕ ꯉꯝꯗꯅꯕ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯁꯟꯁꯤ ꯀꯅꯥꯁꯨ ꯈꯪꯕ ꯉꯝꯗꯅꯕ ꯇ꯭ꯔꯦꯛ ꯇꯧꯕ ꯉꯝꯗꯅꯕ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛꯅ ꯁꯤꯒꯤ ꯇꯣꯒꯜꯁꯤ ꯑꯣꯟ ꯇꯧꯔ ꯊꯝꯕꯤꯌꯨ ꯌꯥꯝ ꯀꯥꯟꯅꯒꯅꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯁꯟꯁꯤ ꯇ꯭ꯔꯦꯛ ꯇꯧꯅꯤꯡꯕ ꯇꯥꯔꯒꯗꯤ ꯑꯥꯏ ꯄꯤ ꯑꯦꯗ꯭ꯔꯦꯁꯁꯤ ꯇ꯭ꯔꯦꯛ ꯇꯧꯅꯤꯡꯕ ꯇꯥꯔꯒꯗꯤ ꯉꯝꯗꯅꯕ ꯋꯥꯠꯁꯑꯦꯞꯁꯤꯅ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯕ ꯃꯇꯝꯗ ꯁꯤꯒꯤ ꯇꯣꯒꯜꯁꯤ ꯑꯣꯟ ꯇꯧꯕꯤꯌꯣꯕ ꯏꯆꯤꯟ ꯏꯅꯥꯎ ꯅꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯋꯥꯠꯁꯑꯦꯞꯇꯨ ꯁꯦꯐ ꯂꯩꯅꯉꯥꯏꯗꯃꯛꯇ ꯁꯦꯝ ꯂꯩꯔꯦꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯁꯤꯒꯤ ꯇꯣꯒꯜꯁꯤꯁꯨ ꯑꯣꯟ ꯇꯧꯕꯤꯌꯣꯕ ꯗꯤꯁꯦꯕꯜ ꯂꯤꯡ ꯄ꯭ꯔꯤꯚ꯭ꯌꯨꯁ ꯍꯥꯏꯁꯤ ꯑꯩꯈꯣꯏꯗ ꯀꯩꯒꯨꯝꯕ ꯊꯥꯔꯠ ꯄꯥꯔꯇꯤ ꯂꯤꯡ ꯃꯌꯥꯝ ꯂꯥꯛꯄ ꯌꯥꯎꯏꯗꯅ ꯃꯌꯥꯝ ꯑꯗꯨ ꯑꯗꯥ ꯄꯨꯝꯅꯃꯛꯇꯣ ꯁꯦꯐ ꯑꯣꯏꯗꯕꯁꯨ ꯃꯌꯥꯝ ꯌꯥꯎꯏ ꯑꯗꯨ ꯄꯨꯝꯅꯃꯛꯇꯣ ꯑꯩꯈꯣꯏ ꯁꯦꯐ ꯑꯣꯏꯅꯉꯥꯏꯗꯃꯛꯇ ꯁꯤꯒꯤ ꯇꯣꯒꯜꯁꯤꯁꯨ ꯑꯣꯟ ꯇꯧꯕꯤꯌꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯁꯦꯝ ꯂꯩꯔꯦꯀꯣ ꯁꯦꯝ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯗ ꯕ꯭ꯂꯣꯛ ꯑꯟꯅꯣꯟ ꯑꯦꯀꯥꯎꯟꯗꯩ ꯃꯦꯁꯦꯖ ꯂꯥꯛꯄ ꯑꯗꯨꯒ ꯀꯣꯜ ꯂꯥꯛꯄꯗꯨꯅ ꯀꯃꯦꯟ ꯇꯧꯒꯅꯤ ꯍꯥꯏꯕꯗꯨ ꯀꯣꯜꯒꯤꯗꯨꯁꯨ ꯑꯩ ꯃꯌꯥꯝꯗ ꯈꯪꯍꯟꯖꯔꯝꯒꯦ
sida call go option am yaure ma'am sen click tawbira adu sida silent unknown caller hai ko ma'am sida ni khoi da save lai taba number call tawrak matam masana automatic silent lai khane ba sigai go mi kono on tawra thamba taragadi sim su try tawbiyo isi naw ma'am na ko adu khoi ya whatsapp sida kana gumba da kai khona live location si tharaga laibra ibdu su ma'am na check tawbiyo bi khoi khangda bida kan kana gomni khoi gi whatsapp sida gi live location thare khoi bu track tawribra ibdu su ma'am neng thokpiyo sida live location se click tawbiyo ba sidi engoba kai gomba sida thaba gi leramba taragadi remove to thokpi ko na khoina ꯆꯠꯂꯤꯕ ꯂꯩꯔꯤꯕ ꯃꯐꯝ ꯄꯨꯝꯅꯃꯛꯇꯨ ꯃꯥꯅ ꯑꯗꯨꯝ ꯇ꯭ꯔꯦꯛ ꯇꯧꯕ ꯉꯝꯒꯅꯦꯕ ꯀꯩꯒꯨꯝꯕ ꯅꯈꯣꯏꯅ ꯁꯤꯗ ꯂꯥꯏꯚ ꯂꯣꯀꯦꯁꯟ ꯊꯥꯔꯒ ꯊꯝꯂꯝꯕ ꯇꯥꯔꯒꯗꯤ ꯁꯤꯝꯁꯨ ꯇ꯭ꯔꯥꯏ ꯇꯧꯕꯤ ꯌꯦꯡꯕꯤꯌꯨ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯌꯥꯝ ꯀꯥꯟꯅꯒꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯑꯩꯅ ꯃꯌꯥꯝꯗ ꯋꯥꯠꯁꯑꯦꯞꯀꯤ ꯌꯥꯝ ꯀꯥꯟꯅꯒꯗꯕ ꯐꯤꯆꯔꯁ ꯑꯃꯁꯨꯡ ꯁꯦꯇꯤꯡ ꯈꯔ ꯁꯦꯌꯔ ꯇꯧꯖꯩ ꯁꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇ ꯈꯔ ꯇꯧꯔꯁꯨ ꯏꯟꯐꯣꯔꯃꯦꯇꯤꯚ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯀꯃꯦꯟꯁꯨ ꯑꯃꯃꯝꯇꯪ ꯇꯧꯕꯤꯔꯛꯎ ꯂꯥꯏꯛ ꯁꯦꯌꯔ ꯀꯃꯦꯟ ꯇꯧꯕꯤꯕ ꯀꯥꯎꯕꯤꯒꯅꯨ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯇꯨꯡ ꯑꯃꯛꯀꯤ ꯚꯤꯗꯤꯑꯣ ꯉꯥꯏꯃꯤꯟꯅꯔꯁꯤ ꯒꯨꯗ ꯕꯥꯏ